Kurumjari Image Paodam Miang Tabiri Bakwai Punamapu Ahan Bada Ketame Monindro Tarama Okjari Ngasigi Maroi Bapau Numinini Chatagadaba All India Association of Medical Social Work Professional 2020 Taret Suba Annual National Conference Nasidagi Hodo Kray Sustainable Agri-Business Development Ki Matangda Farmer Producers Program Ama Pangtho Kray Loinana Tara Humdoi Suba Manipur State League 2019-2020 Nasidagi Hokray Hauzik Ngasigi Mapungaba Pau Amuk Lobirsi Social Research in Healthcare have a team that Numini Satagadaba All India Association of Medical Social Work Professional 2020 Taret Suba Annual National Conference Ngasi Rimski Jubilee Hall Pangtokray Rim Samati ZNMC Community Medicine Department ka All India Association of Medical Social Work Professional Northeast Zone Kusam Naga Sinkiba Conference Aduda RIMS ki Director Professor S. Santana Athoy Mitunglen Oibagalorena ZNMS ki Director Professor T.H. Bhimo RIMS ki Medical Superintendent Professor C.H. Arun Kumar Amadi Awangnongpok State Singi Medical Social Workers Sing Saruyaki Tharumgi Athoy Mitunglen Waral Piradana RIMS ki Director Professor S. Santana Hai Laikpak Asigi Healthcare System da Medical Social Workers na achoba thaudang lauri makoina anaba sing amadi imung manung sing hak thingna na unaduna mathau tabar support sing piduna preventive care sing loduna lagli haiki hauzik fawbagi oina novel coronavirus na naba chingnaba amatta manipur da leitri amadi mipainingai oidri loinana virus asi thenanaba health department na mekup nahum sing na leiri haina ngasi lamphel da leba Health Directorate Pangtokpa Paumi Singa Unabada Dr. L.R.K. Singa Additional Director Public Health State Medical Director na Fongdo Kray Mahang Makha Taradun Hai Thakiba Sample Taret Ki Manungda Mari Lakre Masigi Manungda H1N1 Swine Flu Ani Positive Oiba Thenaba Natana Coronavirus Ki Oiradi Negative Oire Amadi Lem Horiba Ahumgi Test Result Nini Humnida Laklagani Haina Fongdo Kay Hauzik Laina Asina Lamdam Masida Changlakpa Tinanabagi Damakta Ministry of Health and Family Welfare Ganimit Kudingi Video Conferencing Taubalena Report Tari Maru Aina China Bangkok Amadi Singapore Lomdagi Lakwa Passenger Singda Kupna Mikupna Hum Singna Scenery Garang Paubada Passenger Sam Humdrani Toy Lakpagi Research Tori Makoi Singda Ahenam Yang Department Asina Changli Haina Magna Pami Sing the Pundoki Laina Asi Lamdamasida Hek Laire Kangbaga Kudakta Tenanaba Rims Jenims the isolated ward Tamduna Lady Miamna Tuanba social media Europe Liba Tamam Nava Pausing the Mipai Biganu Department and Nimit Kudingi print Amadi electronic media Kutanga Achumba Marik Chumba Pausing Pangangani Hanasu Magna Makatana Fundoki Jibobudi symptom mamte late suspected late adu koina hypet chingnaba kaidoba khara report Hujiboda TSC Tare Tare she the Marie report lakre all are negative for corona gi dongta di low negative ware adubu H1N1 gi anila and mayam na sum khambi rekwa aduga Hujiboda lady bisi diu si ohum lady ohum si within 1 or 2 days lani aduga kashu thodopa Hujiboda nungangai late na lowri Iramdam United Food Producer Company Limited IUFPC na Uchiwa Gram Panchayat Amadi Impact Uchiwa Lerek Achoba na Sinduna Sustainable Agri-Business Development ki matangna Farmers Producers Program among si Uchiwa Lerek Achoba Community Hall Pangto Kray Tarmadu da Haigruzam Indrajit Pradhan Uchiwa Gram Panchayat na Athu Mitung Thongam Navakumar Local Organic Farmer na Thormapu Sagolsem Surmangol SMS PBZ KVK Thobal Salam Hemanta Managing Director IUFPC Amadi Suranjoy Mangang Station Manager Radio Lokta Uchiwana Akana Mitung Sing Oina Saruyaki Tarmaduga Mari Lenana Salam Hemanta Managing Director Iramdam United Food Producer Co Limited
na phongdokibada farmer producer company singna ekhoi na pothok chariba pothok sing asi anoba makhalgi technology sing hapchinba packaging nitina tawduna pothok sing asi henna miyamna pamhanduna senmilon phagatnaba honaba mathau tai lomi singna mathana pothok chaba pothok ki mamal lep chaba ngamde makoina lowu singu tawbada sinariba polam singi mamal mantiknarga loba ngamde lomi kanglup asi asukimatik mapangal soli haibatai Maramaduna lomi sing machoi leibagi mahutta punchinaduna punna khona minaba mathau tai Maramaduna Iramdam United Food Producer Company Limited IUFPC kumba lomi sing apunba company amada shareholder amamam oibiduna aikhoi masel punchinabagi mathau tai haina phongdoki lomi si yamaru oiba lomi si adukimatik sonan lei hatai adu masidagi masigi aikhoi lang sidagi aikhoi si nanthok ke haiba taragati aikhoi kari daka tai hai kanda aikhoi si punsin naba amakhak daka tai punsin narga aikhoi kari tawduino punsin narga aikhoi si kari tawbu daka ta ke hai kanda aikhoi na hauzik low ubada changi ba aikhoi gi input cost low ubada changi ba aikhoi gi paisa se masi aikhoi hanthan ba ma daka le Thasigi tarada pangthok kadoriba National Deworming Day numit asida angang simbu deworming tablet pijaduna masamu pana liansi haina State Health Society Mission Director Ningthojam Geoffrey na phongdokre ngasi lampel patlaiba State Health Mission gi office pangthok ki pawgi mipam amada Geoffrey na makha tarduna Bharat pumbagi oina English ni tara manga dagi National Deworming Day February tang tara dagi pangthok pa hauki masi maru iba pandam di angang simbu tinjang kayang dara masamu Pana lahina bagi damak tani Manipur da su English ni tara taruki February tara dagi National Deworming Day asi pangthok pa huki sahi asi oina su lakador ba February tara da pangthok kadori maduda cover tahudaba mafam singaduna February tara tareta mock up round amuk chathagani sahi amadagi sahi tara pan phawda leib angang singda target tawbani deworming da maru oina worm makhal ahum lei madudi round worm quick worm amadi hook worm ni masi parasite makhal amani worm masina hakchang na changkhiba tarabadi isada kanaba pigadoriba polam sigadu chathok laga hingba organism makhal amani masi karmna sangdor lakpagi haibada worm asi leiba ngang singna amang asoi toba matamda worm asigi marum sing yaurga tholokpa marumna leibakta yaurga lei angang sina leibakta charaba pot tar khula chaba chanabada unsada palakpadi worm asi develop toroktuna hakchang na changlakpani State level abadi district level gi mifam pangtoktuna tablet asi angang lak tara manga da pinam honari tablet asi sa matamda side effect oina puknaba oningba amadi khong ham thaba thokani masida health department na section thorang lokotna sem saduna leire mama mapa singna su nimit adu matam chana school amadi anganwadi center thabiduna deworming tablet asi pijabiu haiki worms lay ba angang sing makuni defecate tam matamda ko stool pass over tam dang sai Mako stool do dang sai hyper worm siki marum sing habi tare ko ek sing si yaruga thola ka doini kana bani nutrition ma chupsan doini aruga body sing da kan angam to pa nutrition phangoi de ba machine kai ami thola ke habi da ko gi angang sing da ga stunted bro chawe hen da ba ko cognitive development so on ba agi wakan gi development body gi development ani ma ko so on ngam Federation of Government College Teachers Association Fegokta Manipur UGC pay amadi regularization Lisini Tarnipan Nabagi Damak Sangsil sees work strike asi Kevin and final approval ma PV Diba Pauba Kongjang Handok Kiroi Haina Pegoktagi Vice President K Sanatum Sermon Pongdokre Ngasi GP College Campus Pang Pegoktagi Mijang Makada College Campus Munda Satakiba sit in protest K Sanatum Makha Tardana Mamang Sahi September Thadagi Horga Kongjang asi Satakibani Marak Khara Lepagi Maramdi UGC pay scale amadi regularization Lisini Tarnipan asi Chana Halagani Haina Sarkan Yanaba Purkramatung Housing Power Education Department Tabak Amateur Packet and Lady Basi Angak Pawi Kari Maram Gino Hanglubada Sanpamadu Yam Chawi Matang the Pino Honagi Haibo from Tamlaki Masina Maram Warga Hana Satar Masis work strike Manaba Monga sit in protest Ta Sigi Ahum the class boycott Toguna Housing Power Makatana Kongjang Sangsili Pegoktai Kongjang si Sarkar da pressure ma piba loina Education Directorate ta mateng panglaga financial application asi yamna chawna sanga da banati phajana yang selo matung hanadi crore chamri kun sanga ni hana paramba adu aran bani
Phegokta ki demand asi pibda subna tagi crore marfunithoi rom tamak changani regularization ki matang da su order thoklo daga yaning da yorok padagi associate professor da promotion pi matamda oza adu phd natrabadi yadi haiba rule leram ki all india unasu masig matang da complaint kal torli masimak lebasu UGC da yorba in toto adumak sana biro mamang da di professor post create togodam ni haiba lei handak di phd oibaga loina paper tararom phongadam ni haiba asi awaba am oigani ngarang education minister na chair lorga commissioner directorate ki miyosing korok tun phaminaki education minister mai kai dagi khongjang asi handokna ba hairaki adubu phegokta na changchile ba khongjang asi manipur sarkar ki cabinet mifamna ayaba pidri makai sangchin kegani cabinet na ayaba pibaga loi khongjang asi handokani manipur government ki employee lising humudra rom henbana UGC pay scale amadi regularization lising 19 asi chana hankhraga oza lisingani yankai mathoi buna chana handa ba haibasi laibak thibini haiki असिगुम्बा सरकार की पॉलिटिकल डिसीजन से हौजिक फावद लौबीदब याम कुइना चंगनबा ओजा लिसिंग अनि गा यांkai माथoi खकी सी खकी यामद्रबा अदुगा अखोइगी स्केल से यूजीसी की लौबीरगा अलाउंस न चिंगबा सिंग अदो मदन स्टेट की वइबा अदुगा यूजीसी की रेगुलेशन से आरआर से सब चाना इनतो तो पानबियु हाइबसे अखोइ थमजरमे अदुना ngasisu madugi kongjang ado अखोइ लेप्तना चंगजबनी सरकार द मसी अखोइ इंपैक्ट टू पिननबो होनजबनी अखोइ थमजे Oza Singh Taret Suba UGC ki pay scale PU haiba demand ngasi primary graduate amadi lecturer ki apanba Council of Teachers Association kota na sinduna kuyathung da leba ZEO Zone 1 office pamang da wakat mi pham na protest tawkrei wakat mi pham da saruk ya kibasingna Directorate of Education S Manipur ki makhada thabak tawrib Oza Singh bu kodak tagi ROP 2019 ki pay anomaly chanahan binaba dabi tawki ngasi kongjang da saruk yakiba kota gi ko convener L Jogindro na phungdo kibda sahi khuding oza singi pe revision amuk lai haujin na tare suba pe ni taruk suba pe lisini tara da gi chana bahuki masi yaning de rectification to biu hain takna dun lagla basu lisini tara mathoi dagi haujik phawba chana duna leiri atopa department singidi rectified to duna tare suba pe chana han kre oza singi de haujik phawba tare suba pe chana han bidri haina pendaba pongdorok pagalorina wakan mi phamgi khongjang si manipur da leiriba lehoriba zone district sing su chathagani haiki department mangi loi to bira ko gidi sinam fu chana na ko men honarakpa ade haibidi order thopi da budur maram kan da 7 page se koi gi oja sing wen di buju phangjidri loina rectify taw dabna maram da hoji se koi 5 page standard stage la e madun maram kan da koi hoji slack season oi matam sida oja sing si punjan jaraga government da koi protest ka democratic oi protest ka changin jabani democratic oi process asigi manung chana koi series na nga si sit in protest gi mathang da koi mass hunger strike relay hunger strike ade fast one to death matang mass koi jail baro na chingma matang tor puga loina na oja sing sigi oiba phire amasu koi athu matam na pulap lawragani Kwairambal Kathir ki lambi ki mataida perform family street vendor sing January 13 tagi lengan phamba yaroi haina athingba thamkiba adu kakpiu makoi ki perform pham pige da bani haina demand tawdun ngasi ayuk puni palom tab da jam hol punduna mifam pangthok na hona bada police na thingbadagi nupi sing Kwairambal Kathir man thomjilaktuna protest tawna hona padagi nakal ani marta chawna mung nakhre police na control tawna ba smoke bomb amadi spray na sing kaptuna tan khai ki smoke bomb sing khongnung changsiliba sing marti khongna kaukthor padagi police yauna mi mari wan thara padagi hospital la kanaki street band gi losing bi ji lembi sana na phungdok pada January 13 ki order kapiu makoi phapam pibinaba mifam pangthok na bahona ringai da police na CRPC ki dhara cham ni phumari lei minute manga dagi hena leibi aroi haina tan thoktuna tawning bamong tathri basi ekoi zero haide bara ekoi hat ki hairega su hat piro haina phungdoktuna ekoi gi pham pidre phaba khongjang sangsin gani hairi tungda khongjang sangsil leba singna IMC da thomjilak padagi police na get launch na thatlaga luchingbi manga khangalaga chairperson unanaba thajin ki hairi base makoi na koi se democracy chapa lai ba mo ba ki ba thora ba si bo akoi da hoi kai kam te sai da ne kai kam information da taw da na mai na tawning ma sarkar sai de taw si ka ma sarkar na koi se sarkar na ngapi sin bidra bara akoi se kar mai ni hingo hai bano kar ma punsi da koi lai ga da bano jiron chala ka kai the longi mai de ki la ka siron chala ka hingo hai bara makoi ka de ki siron hingo ba ta ra ga di akoi su lai ba chi de ki himo thap pi ro ba phare na kai sing na hat ke ra khato pi ro ba duna athoma ba tam da solution pusan biro to ba tam ta na biro koi di se ki hen education se makha chathar pata bane masi akoi ki wari koi no ga ni
All Tribal Students Union Manipur की General Secretary Saiboi Hawkip na haikre January 13 Hill Area Committee na Autonomous Council की मिखल June July the pangtokani hai warep yaning de Mauk sagum May June the pangtok piu wapmasi ngasi tingmayrong da leiba adim jati complex da pamising unabada Saiboi na phungdoki bani Saiboi na makhat taraduna June July asi nongju thani election pangtok pada awaba mayok nagani Autonomous Council की मखाद लेबा अवार पफम सिंह हापचन बियो सरकार के इंग लिसिंग तारा मापनगी अगस्त तारा हुमदोय दे याना के बाद डिमांड सिंह थबक तो ओंथोक पियो मरु एना हिल एरिया कमिटी की मखाद लेबा ओझा सिंह स्कूल अवार पसिंग अथुबदा थाबिरउ जेनिम्स की अमदी अते याना के थबक सिंह पीरबदी अथुबदा एजिटेशन चथगनी हाइकी That 16 January 2020 की नुमित सिदा हिल एरिया कमिटी दा मोगी मीटिंग रिजोल्यूशन द लो खिबा ऑटोनोमस डिस्ट्रिक्ट काउंसिल की इलेक्शन June July the pangthok ki doba autonomous district council election se jaithok na ba hoina low hi ba ware ba si all tribal students union Manipur na simasi yaning de and tribal population of the state nasu masi yaning de hai ba sini. So what is the hidden agenda to postpone this autonomous district council election in the month of November December hai ba sini. Lamdam asida kani pambi sing aina yado mong da thariba sing mangan bagi thabak sak thabaki saruk amo ina ngase su Tenopal police station manung chanba more than 5 khulgi lam ekar yankai mari rom da tharama kani pambi sing mangan khare kani pambi mangan bagi drive adu Tenopal district police SP Thoksom Bikramjit SP Nap Watham Basu additional SP Ops Tenopal Amit additional SP Ops More John Lamkang OC Tenopal Rekim Dar Kaling SDO Tenopal Commando Amadi Police ki team Yauba District Police Tenopal Nab Amadi District Administration ki apun makamuna sathaki bani Lenga ki drivers in Talibat demand sing athubada thabak to ontok piu haina All Manipur Government Driver and Technical Association phongdo kre ngasi Manipur Press Club ta pangtok pa paugi mi pam amada association asi working president ke ibom cha sharman hai Government की ड्राइवर सिंह ना टेक्नोलॉजी खुदों चादब कया असी यंगसिन बिनबा एसोसिएशन असी न मतम सांगना तकी मणिपुर लेंगाक तक सिंदुना लागली ड्राइवर सिंह की ओइना लेरिबा 2 टायर सिस्टम असी 3 टायर सिस्टम ऑन बियो हाइदुन ngasi फावबा लेंगाक त हाइदुन लागलबसु थबक तो ओंथोक पिद्री अदुबु अवांग नोंपोक त लेरिबा मणिपुर नतबा अतोप स्टेट खुदिमक्तदी फंगनख्रे Manipur khak phangdana leiba asina lenga ki driver sing miman nadabagum leire masida natana lenga ki driver sing da leiramba grade 3 ki grade pay lupa lising taramapan asina handak kumja lising taramapan da financial department thokiba order asida driver sing gi di hongdana adumak thambiram laga atopa grade 3 ki employee sing gi di grade pay lising kunda hinga khrei jab manan leiminar bai koi bu hundok lamba thong asina driver sing da chawna moral down pahelle Driver sing na pamli badi hen ba pibiu haija manate masai pifam thokpa hak sing adu matam chan pibiu haija mani Driver sing na taliba demand sing sahi kungi manungda non functional basis scheme 2 tier da 3 tier da onkat piba grade 3 employees na piba grade pay lupa lising kun lenga ki driver sing na su piba amadi lenga ki department sing na sahi kun hena regular tadana leiba work stars amadi master role driver sing lenga na loksin ba asina sing mani Demand sing asi PB dapat tarbadi driver sing steering pai tabi kongjang phawba changsil lakpa yai haiki kari gumbada mashi phawbada makoi na koi bu yeng birektra tolaba makoi gi khuya gi uful sengi ba khung gi uful sengi ba driver koi gi kari gumba demand sing asi bu khanna bidre badi ai koi makhal makha kaya gi koi gi driver itili naw sing na sangsal lakani hai basi apa amba ama leire maramaduna ai koi तंजा चाद्रबदी करिगुमदा खन्न बिरक्त्रबदी स्टारिंग डाउन तौबगी फिबम भौबा लाकपै याय हाइदना अखोइना थमजेनिंगी ngasi parliament prime minister Narendra Modi na congress lusingba Rahul Gandhi bu sidaduna haikrai Delhi da congress MP singna chatpa rally amada Rahul Gandhi na haikhiba thabak pangdabadagi naha singna Modi bu chaina phugani haibu wapam adugi pakum oina prime minister Modi na tube light ayambadi asumna tawi haiki Prime Minister Modi ki wahi aduda ruling BJP ki members singna dex thinduna noki Prime Minister Modi na makhata na haikibda numit khurmduna phugodaba adugi damak mahak sem sadun legani mangjongna na pau pibagi damak tawmal khangbo li haiki Reporter singna Rahul Gandhi da mahana haiki wapam sing adugi matang da hangbada pakum pikide adubu mahana
फोंदोक्खिबददि लेपाक असिदा थेनेबा ख्वाइदगी चावबा प्रॉब्लम दी थबक पंगदबसनी मोदी जीना मसिग मतंगदा करिसु फोंदोकपा लेते हाइकी चाइना दा नोवेल कोरोना वायरस लाइचटना सेनखिबा मीगी मसिंग चामगा हुमफु हुमदोय सुख्रे मियोई लिसिंग कुनिपान हेन लाइना असन नारे कोरोना वायरस की केस लेबाक कुनमरी हेन मदा कंफर्म तौरे मियोई लिसिंग तोंबा जहाज अनिगी मनुंगदगी अमदा मियोई कुंदी वायरस असन नारे हैरी लाइचट असिगी हौरफम ओइरिबा चाइना की हुबई प्रोविंस ता फमुंग लिसिंग बचाटुक लेगेदबा हॉस्पिटल अमसु सागदौरी फमुंग लिसिंग अमा लेबा अहानबा हॉस्पिटल अमदी हानना हांगदोखरबनी वुहान की सीनियर ऑफिसर अमन हाइकिबदा मियोई मिलियन तरमाथोई लेबा सिटी अदुदा फमुंग वाटपई यामना कुदुंग चादो मियामना मायoknari हॉस्पिटल कुनिपानदा अनाबा मियोई लिसिंग निपान चाम मरफुनिथोई थमदुना लायंगली खुजु खुलाइसु अवाटप लेरे हाइकी साउदर्न चाइना दा बेस्ड तौबा जीनोम सीक्वेंसिंग कंपनी BGI ग्रुप ना वायरस अदुगिदमक नोंमदा मियोई लिसिंग तरा टेस्ट तौबंगंबा लैब अमा वुहान दा हांगदोक्खरे हैरी इकोनॉमिक स्लोडाउन लेरबसु रिजर्व बैंक ऑफ इंडिया ना मसिगी तरुक सुबा अमदी अरोइबा था अनि अनि गी लोकपा मॉनिटरी पॉलिसी फॉर फाइनेंशियल ईयर 2019-2020 पॉलिसी रेट होंबा थमलखिद्रे पॉलिसी रिपो रेट अदु लिक्विडिटी एडजस्टमेंट फैसिलिटी LAF की मखादा चादा मंगा दशमिक अमा मंगा अदुम होंगदना थमख्रे LAF की मखादा रिपो रेट सु होंबा लेतना चादा मरी दशमिक मापन सुइनो अदमक ओइरी लोइनना मार्जिनल स्टैंडिंग फैसिलिटी MSF रेट अमसुंग बैंक रेट चादा मंगा दशमिक मरी सुइनो ओइरी गवर्नर शक्तिकांत दास न लुसिंगबा मेंबर तरुण साबा मॉनिटरी पॉलिसी कमिटी ना येनबा लेतना स्टेटस क्यू अदुगिदमक बोट पिनकी हैरी सानबगी पाव 13th Manipur State League 2019-2020 ngasidaगी कुमलंपाक आर्टिफिशियल टफ ग्राउंड हानगी डिप्यूटी चीफ मिनिस्टर गायथांगम नहदोखरे MLA कुमुक्सम जॉयकिशन स्पॉन्सर तौरगा ऑल मणिपुर फुटबॉल एसोसिएशन अम्फाना सिंदर पांगथोकदबा स्टेट लीग असिदा अपुनबा टीम तारानिथुना सरु यारी मणिपुर स्टेट लीग हौदोकपगी थरमदा फॉर्मर डिप्यूटी चीफ मिनिस्टर गायथांगम अथो मिटुंगलेन ओइबगा लोइनना एक्स मिनिस्टर गोविंदास कोंथौजम डीडी थाइसी मोहम्मद अब्दुल नसीर एक्स स्पीकर टेस लोकेश्वर अमदी MLA केस जॉयकिशन सु सरु याखी ngasi स्टेट लीग की अहोब मैच ता YUFC उखरुल अमदी सगोलबल यूनाइटेड अनि सानबदा YUFC उखरुलना सगोलबल यूनाइटेड पु पंजल अमसुनोदा माइटियो पिकी थोरमगी अथोबे मिठुंगी वारोल पिरदना एक्स डिप्यूटी चीफ मिनिस्टर गायखांगमना मालेमदा साना खोनबा कला संस्कृतिना लमदम असि मसक ताकली सानब हाइबसिना जात बिजात धर्म राजनीति खेनबा थमदना अमतो इन पुनसिनबा अपनबगी सतम सागतपदा अचौबा मतेंग ओइ हाइना फुंगदोखी हौजिक अरोइबदा मरोइबा पाव अमहना पिजरे नुमिनिनी चथगदबा ऑल इंडिया एसोसिएशन ऑफ मेडिकल सोशल वर्क प्रोफेशनल 2020 की तरेत सुबह एनुअल नेशनल कॉन्फ्रेंस नसीदगी हौदोखरे सस्टेनेबल एग्री बिजनेस डेवलपमेंट की मतंगदा फार्मर प्रोड्यूसर्स प्रोग्राम अमा पांगथोखरे लोइनना तरा हुमदोय सुबह मणिपुर स्टेट लीग 2019-2020 नसीदगी हौखरे ngasigidamatadi image paudam pijaba matang asu lusinjari myam mukhana khurumjani